Manipur Top Trending News na tunga-tungan ba reliable source ng lokat saraga matamatang yoy ba maruay ba ipaw patok na kansari. Ahar pauda ahong mamamalda sareng fanghanaba honari Surendra. Lamdam asila lariba miyoy ayamba nga asi maruay na sanari. Miyam na hena pamlariba sareng hariba nga makal asi Manipur tamang kaina putupang ngamdab na maram oiraga nga makal asigi mamal tangliba ni. Adubu mahaki maikaydagi sarengi mamal asi miyam da ahong mamamalda fanghanaba kana honari haina lamdam asigi miyam na father of Pengba haina mingtol pikraba Soibam Surendra na fongdorakli. Yang tanggal iba Pengba farm da paumisinga unakibada Sumendra na hai Manipur da sareng farm tawba migi masing yam khalakli makai nga asigi mamal miyam da hongna fanghanbangam gani. Manipur da sareng farm tawba farmer sing masing thibada un farm leitri maduna maram oiraga nga makal asi masing yamna puthopang ngamdabagi mamal tanglibani. Masigi mathakta miyamna sareng yokpu matamda atopa nga masasing leiba ngamde haina khanariba du aranba wakaloni. Aihang na sahi anirom sareng yolokpa matamda sarengi mathijak oinanaba thadakiba nga kaya hojiksu adumak hingli. Sareng hariba nga makal asi sakholpa matamda apipa nga farga chabagi hainabi ude. Maduna maram oiraga sareng leiba pukrida atopa nga hingba ngamde haina khaliba wakalon adu thadokpiu haiki. Mahang na hai haukiba sahi kun rom asida Emoinu ira thaunigi thoramda sareng katpa ngamdaba amadi phangdabagi khudong chadaba kaya mayoknaduna lakli. Adubu handak chahigi oinadi yang thangda leiba mahagi farmdagi miyamna sareng keji da lupa lising amaga chamada pangbigani. Hariba mamal asi Manipur lengakna lekiba sarengi mamaldagi yamna tala mahaki maikaydagi lamdam asigi miyamgi khalaga pigadabani. Farm asidagi sareng keji makai tabasu adumak pangbigani. Adubu masida hajaningmadi lamdam asida lairiba nga farm tawriba farmer singna sareng asi marang kaina yoktuna putokpa hena putokpa ngamlabdi matamgi matung ina keji da lupa satreta fangakposu yai hairi. Katarpada haujiki matamdadi sentok leite angang sema ngamlo haiduna masing hantana poknare. Director Dr. Bino Naupuriba angangbu nupana taga nupini haina khangdokpada tengbang lambadagi license katpa ultrasound center nifuga mari sure. Matam sigi sanabi amo oina nupina masa lumlaklaba matamda naupuriba nupira nataga nupara khangdoklaga nupi oirabadi abortion tawraga lokthokpana chingba angang mahanbagi changwang khalakli aduna nupiga nupaga right up manare hairagasu nupa ama poklo hai nupi pou haide haiduna sentok leite haiduna angang sema ngamloi haiduna angang pokgi chang watpadagi missing hantarkai haina lengaki family welfare services ki director Dr. L. Bino na fongdokre. Wapam asi Imphal-gi BT Road ta leiba loisang asina State Health Society ga kusamladuna loisang asigi hall da ngasi pangtukpa pre-conception PC and prenatal diagnostic technique ki matang da pangtukpa state level media sensitization workshop ta fongdokibani. Makatarpada Kavi Anglongda violence ki thokdok thokide eviction tawgadabani habi khongjengdi kansilakli. Central Assam gi Kavi Anglong district cha miyamna non-tribal singi yum amadi dukan thukaiduna amasung mai thaduna mafam asida mapandagi changsilakpa miyoising lasilikli eviction tawgadabani haina changsilakpa khongjang violence oirakraba matung ngarang mahaki hakchangi pibam tongalaba miyoy ama yauna miyoy ani sikiba masung nifuga mga hena asok apan nangkra matung amasung khongjang changsilakli singna violence ki thawong chataduna Assam gi DGP yauna police personnel singna nung amadi tin sinaduna attack tawkraba matung ngasi khongjang changsinkraba su violence ki thawdoki thokidre hairi. Violence ki thawdok sing asi Kavi Anglong Autonomous Council KAAC gi chief oiriba BJP gi lusingba Tuliram Ronghangi yung may thaduna horkibani. Kavi Anglong da tokliba watok asi matam sangna set naba leklaba tribal amasung non-tribal community singi lam oiba set nabadagi horkibani. Haujik fauda irang asida police personnel kuntraga nipan su asok apan nangkre. Section thawrang lokotpa oina CM Hemanta Biswas na lusingba Assam gi BJP lengakna Kavi Anglong da internet tingin kiba galoina yamlaba security forcing deploy tawduna thamli. Numit ini ki mamangdi horkiba violence ki thawdok asi ngasi phawgi manungda nunganingai oirakraba su ayamba control makata leibagi mamitaki amasung ngasi ka henba asok apan yawbagi thawdokti thokide hairi. India ki market ta anuba airline ahum changlaglagani. India ki domestic aviation market ta anuba airline ahum khonglei thuna changlagtuna passenger singi service tawragani hairi. Hariba anuba airline ahum asigi manungda Al Hind Air amadi Flight Express ti center lengaktagi chayol asida no objection certificate NOC fangkre aduga ahum suba Sangka Air su mamangda clearance fangkiba laikre. India da INDIGO gi management crisis na chauna charangaba thokan matung lengakna India gi domestic aviation center da INDIGO na monopoly tawribasi fati haina fongdokhiba galuna anuba airline sing market ta sanghaningbagi apamba fongdokraba matungda lakol aliba khongtang asina aviation market ta athoi hen changdamnaba hengat na hangdori. Civil Aviation Minister Ram Mohan Naidu na fongdokhibada Indian aviation da atopa airline kya changhanaba ministry thabak pahilaklibasi apikpa carrier sing oiriba airline singbu hena chawkhat hanba ngamnabagi amasung connectivity fahanabagi pandamdani haiki. Video asibu pawtumbada soikilan kiba yabasu ngakpigani amadi sine asibu subscribe tawbigidamukta thagappa phongdoksari tung koina miyamgi siba tawba ngamba oijage.